Politician sing na chokri kanaba loop kaya semgatuna miyamgi ihaubu maring maranghan ballepkadavanay kokome. Laivaki luraba tanfam asida political leader sing na masage chokri kanjanaba loop kaya semgatuna miyamgi ihaw asibu maring maranghan na bahonariba se khudakta lepkadavani haina Coordinating Committee on Manipur Integrity kokomi na fongdorokle kokomi gi media coordinator Somrendro Thoksom na khuyek pidu na thorakpa cherolama na hai Mahiroi ani mangkhraga laikhidre haibagi photo viral chalakpaga mari lainana thoglakliba isu asigi maruoi bahaurakfam asi Manipur lengak amadi central lengak na matang matam chana paikhatpam thokpa thabak thoram sing paikhattabadagi nei haujik Manipur da thogliba chinkuki narco terrorist sing na micham miyam da satharakpa lan asi maikai khangdana nakal amarom da puthokpa yaba ihau kaya thorakpa asige maruoi bahaurakfam thidokpa mathau tare isu kaya thoganduna soknariba lan asigi maikai state ki lengak amade Government of India na satharabra haibage achauba khudam sangdam kaya iseng seng na thoglakle amade miyam na su fong na ure Mahairoi anibu mafam khangdana mangkhraba matungda mihathi na hathre haibagi khudam sangdam phanglakpadage pendraba mahairoi khunai na democratic oiba mawongda wakat mifam phamduna khongchat chatuna pendabagi khongjang kaya changsilakpada Rapid Action Force na mob namthabagi namada maikai khangdana tear gas cell rubber bullet Smoke bomb kaya kapsin badan atana mi siba yaba nongmai phauba direct onsin duna chamjaraba uniform set chaduna laksaba mahiroi kaya da kapsin duna chauna sogapan thogan ba se khunai asibu malem dagi muthana bage khongthang amani haina lowe cherol asina hai Manipur India gi state ama waina Government of India na hojik phauba khanba ngamdri haiba se tharagliba paramilitary forcing na Manipur gi maitai miyam da satharagliba thawong asina irai lai na khangba ngamme Rapid Action Force na ifong-fong na ay koigi jati nate tawning bataw apna jati na hi he kusbi karo hai na laukhiba miyam na ifong-fong na tana ray masida senariba RAF ki personnel amade kahen ba thawong sathariba sing adugi mathakta khudakte action laukhatlu natrabade Government of India na Manipur gi miyam ase masagi furup amagumna ude hai na lauganay paramilitary forcing na uniform set pa mahiroi singda sathagiba kahen balichat amade yum da changduna Sasan gum singthok tuna tamthina phuba yaning de ai ke